पांथोखरे जुलाई अमदगी गवर्नमेंट हॉस्पिटल सिंगदा टेस्ट मखल यांखै तरे लेमना तौननबगी खुदोंग चाबा फंगलगनी हाइना चीफ मिनिस्टर नोंथमम बिरेना फोंदोखरे अमदी तुरेल कायबा यावना इसिंग पाथोरकपदगी इम्फाल ईस्ट वेस्ट थौबाल अमसुंग कांगपोक्पी डिस्ट्रिक्ट मियामना इचाउगी अवाबा मायoknare खरुमजरी आईएसटीवी पाउमियंग ताबिरबसिंग तराम नोकचरे हौजिमा पोइबा पाउ मालेमगी ओइना ngasi hidak mana sijinadaba numit thoram pangthokre manipur dasu numit asi tongan tongan ba thoram kayaga loinana pangthokre health services manipur national health mission district health society imphal east amadi imphal west na puna sinduna state ki thakta wall no tobacco thoram jenims ki auditorium da pangthokre thoram aduda chief minister nongthom biren health minister L Jayanta Kumar health ki minister of state Anupriya Patel amadi parliamentary secretary S Subhaschandra Sarugya ke Chief Minister Nongthom Birena National Health Policy ki makhada government ki hospital singda test makhal yankhai taret lemna tawbagi kutong saba July amadagi fangalagani Prime Minister Narendra Modi na luchingba government asina India da ahongba kaya puraktuna lairaba singi phibam phagat hananaba thorang kaya gi manungchana kudong saba sipigadabani Manipur da hidak managi polam sing sijinaba athingba lairiba sigi mathakta public place da churup thakpasu thingnagani Manipur da ek rule kaya semduna lairiba sing phajana chana halamdaba mapung phana yengsindabana fail oiduna lairi Anoba government asina hiram kudimakta fagatnaba grassroots amadi micro level dagi thabak pakatpa haure state asisu chakut lamjel da sarugyaba ngamnabagi damak cabinet na ban blockade toba singda action lokhanaba ek ama semnabagi damak warip lokibasi miyamna su suggestion pibiu haike this community any kind of this toba ये करो दायित्व करेंगे नारिया तो तो ये वो अदगी CT स्कैन लोगों की करेंगे लेकिन मैं हम टेस्ट पूरी मक्की है दार मासी से लाइव जुलाई की तारीख 1 देखी कोई मनपुरे लेकर प्रजापुर मक्की फ्री ऑफ कॉस्ट था तो तुमने लोगों ने टेस्ट तो पूरी मैं यहाँ पर कोई खेल लगे सुने ये नहीं है तो मैं यहाँ पे कोई लोग शुरू में दिया कहीं नो है वो कोई खाना जगह में मशीनें तो this includes even the blood test, X-ray, CT scan, all tests of 4 pregnant women are accepted. This is duly assisted by a NSRC, National Health Scheme, Government of India, for providing free diagnosis facility to further support the state's free diagnosis initiative. The partner will set up additional testing laboratory and enable free testing facilities, which will be supported by the National Health Mission. Health Minister L Jayanta Kumar na naha oiriba singna hidak managi polam singdagi lapthoknaba honagadabani khara khara sijinarambadagi thadokpa ngamdaba hainabi ama oirakani karigumba hainakrabadi thadokpada awaba ama oigani haike Parliamentary Secretary S Subhaschandra na hidak managi polam amasung churup aikhoi khudingmakna thadoknaba honagadabani masina tamthiraba laina kayadagi ngakthokpa ngamgani Minister L Jayanta Kumar amasung Parliamentary Secretary S Subhaschandra na Churup thakpagi hainabi ngasidagi thadokle haina miyam khangna masagi furit khawda yauramba churup sing langthoke Union Minister of State Anupriya na hidak managi polam sing sijinabana miyamgi hakchel amasung selthumda chawna mangali hidak mana sijinabana chahi amada malemgi miyoi million taret sibaga loinana hingna asibaga pangkak oiba mi kya su lairi haike tungda thoromduda sarugya kiba khudingmakna hidak managi polam sing sijinaroi si haiba wasak amasu longminake Amaramda World No Tobacco Day ga mari lainana cycle rally ama Jeninsky Auditorium dagi Health Director K Lokendro na flag of Tokre Directorate of Health SIS amadi National Health Mission na sinduna pangthokpa rally aduna Jeninsky koibada hidak mana sijinabagi amangba pibagi paujal sandokhe World No Tobacco Day gi thorongga mari lainana a threat to development haiba timda Public Health Dentistry and Department of Periodontology Rims na sinduna pangthokkiba thorongga mari lainana khongsat amasu chatke World No Tobacco Day Thoram Thawal Wang Matabada Leba CMO Complex ki National Health Mission Conference Hall da su pangthoke Thoramadu da Thawal Municipal Council ki Chairperson T. Shamo CMO Thawal Dr. L. Jayanta Kumar Vice Chairperson K. S. Thambal amadi atai councillor sing su sarugya ke
turel kai ba yauna ising patorak padagi Imphal East West Thawal amasung Kangpupi district ta miyamna ichaw gi awaba mayuk na re nimit kharani gi mamangdagi Manipur da nong leptana churakpana maram oiduna Manipur da cheliba turel singi imai tapna wangkhalagre Imphal turel gi imai khudong thiningai oiba changi mathakta chenbadagi khurai amadi wangkai kendra gi mafam kharada Imphal turel dagi ising pathoraktuna yumlakta chensin ba hore masina maram oiduna mi kayana awaba khudong sadaba kaya thengnare Kurai Salanthong, Minuthong, Haingang, Amadi, Atay Mafam Kayada, Imphal Turel Dagi ising paturakpana, Ichawgi Awaba, Mayok Nahale, Masigi Matakta, Nambul Turel gi Imay Su Wangkalakpadagi, Praza Sing Mi Paiba Faunare, IFCD gi official sing Laktuna, Mafam Karada Yangshin Bagat Luinana, Turel Patukpa Tingnaba Polam Sing Yentokpa Horbasu, Mafam Yambana, Praza Singi Pendabana, Hienduna Lady. Sauna patorakpa mafam sing daji official sing adugi thawong adubu pendabana kham thenge haina ISTV news da phongduraki Amarom Minuthong area da hatarom thangba ising patorakpada official sing yaudana landam dugi miyamna angamba thak da hona duna ising thingki oiriba phibam masida nong makhata na sutharaklabadi hena kudong thingai oiba phibam da laglaba yari IFCD department na su section thorang lokatuna thabak kaya paket pahukre North AOC gi water treatment plant gi manakta turel torban pathoktuna North AOC gi lambi yauna kangla pakki lambi sing ising thomjin bana maram oiduna lambi jatok jashinda chauna panba soike ising pathorak aduna ke krupat ki khari ba fencing phawduna ising yurak padanatana sorok ki mayaida achoba ifut phawgulake khudakta mari leinaba department ki miyoi sing amade kairau kendra gi MLA Rameshwar su laktuna yengsille Imphal West ki additional SP operation Dr. S Ibom Chana Luchingduna yamlaba security gi miyoi sing amade akoiba gi miyoi sing yauna pathorak diba ising thingnana ba khonake numijumga matam aduwaida ising thingbangam Haukiba ahingda kanna chukiba nongna kaksing kairak amadi wabagai fauna cheliba sekmai turel gi mafam kayada pathokpa amadi kaibadagi yum ingkhol low amadi farm kaya isingnan thamjin khre ngasi yuk angan bada wabagai tingel lekai maning mapada meter humbudarom kaibadagi yum yangkhairom low pari humpu yauna ngagi farm kaya isingnan thamjin khre Amaronda Wangjing turel gi imai khangogdana wangkhalakpadagi mafam kayada ising pathokle Wangjing sorok habam lekai amasung khundrakpam lekai da yum chani gi mathakta ising thumjin khre Wangjing lamding gi lambi gi saruk khara amasung sangai yumpham gi yum amade ingkhol kaya isingna thumjin khibadagi miyoi kaya awaba kaya mayoknari BJP Manipur Pradesh ki Vice President Oiramba Jadumanina ising thumjiliba mafam sing chatuna yengsin khre Amaronda Kaksing Kairak Amadi Wabagai Fauduna Cheliba Sekmai Turel Gimfam Kayada Ising Patok Amadi Torban Kaibadagi Yum Inkol Lofam Amadi Ngayuk Farm Kaya Ising Thumjin Kre Sekmai Turel Gi Imai Kangogdana Wangkalakpadagi Wabagai Tingel Lekai Maning Mapada Meter Humbuda Sangna Torban Kaibadagi Yum Yang Khairom Low Pari Humpu Inkol Amadi Ngayuk Pukri Kaya Ising Thumjin Kre Hari Hauzik Isau Gorekli Bapim Masida IFCD na Lakshinanaba Akan Bathabak Lokale Minister Letpau Haukipna Department ki official singat satuna isau gi phibam yengsin khre Minister gi miyang makhada department na wa gi fag cement bag na chingba yenthokre Minister na ngasi Parliamentary Secretary Rameshwar yauna khabam lamdaibam achan bigai thongkhong mongjam kairang khurai salanthong haikru makhong larigengbam lekai gi area sing satuna yengsin khe isau wasidagi ngakthokna ba machak mathum ching miyamda phangana ba department na thorang tawduna thamle Khoyathongda leiba IFCD Chief Engineer gi office da control room amasu hangle masida miyamna ichawga mari leinaba I pau pirakpa yagani control room asigi number na 0385245150 ne Serak sidak ngasi numdang wairam pung manga da Imphal turel gi Minuthong da isingi imai high flood level gi mathakta record toke lilongdana meter chatret mafuma thoi 10 tadet sino leke Iril turel gi iril bungda record ta meter chatret marfumanga 10 mari ani manga oike Nambol turel gi thong nambon bida on bada meter chatret marfuni thoi 10 nipan taret manga leke Thawal turel gi oina meter chatret marfudama pan 10 yangkhai 10 manga ani leke hari
निमित खरनी ममांगदगी मणिपुर की मफम कयादा लेप्तना चुरप नोंगना लमसांग केंद्र की मनुंगदा लेबा सेकमाई टुरेल की मथक्ता साबा सेकमाई दाम की साइट विंग प्रोटेक्शन की सरुक कायबत नतना दाम की ममांग थंगबा सरुकता लेरिबा लौनंबा की सरुक निखायरकपदगी लमसांग केंद्र की एमएलए सलाम राजेन अमदी माइनर इरिगेशन की चीफ इंजीनियर अमदी मरी लेनबा डिपार्टमेंट की मियोइसिंगना ngasi yengsinkhre दाम ममांग की सरकार की मतमदा कायखिबदगी नौना माइनर इरिगेशन डिपार्टमेंट हौजिक साबगी थबक चथरिबनी एमएलए सलाम राजेन फोंदोरकपदा सेकमाई टुरेल की इमाई का हेना वांखलकपदा नतना टुरेल असिदा उवा अमदी फत्ता हाउदी कया जेंथरकपना दाम असिगी इसिंग चटकिगदबा मफमदा फुंजिनदुना लेबदगी सेकमाई दाम की साइट विंग प्रोटेक्शन की सरुक कायबत नतना दाम की ममांग थंगबा सरुकता लेरिबा लौनंबा की सरुक निखायरकपनी अदुबो हौजिक नौना सारिबा दाम असि कुदोंग थिनिंगाय ओइबा करिसु लेत्रे हौजिक माइनर इरिगेशन डिपार्टमेंट अमदी आईएफसीडी डिपार्टमेंट का कुसनरगा दाम की इसिंग सेंथगदबा मफमदा फुंजिनदुना लेबा फत्ता हाउदी सिंग असि लौथोकलगनी मसिदसु नतना टुरेल की लौनंबाल सिंग आईएफसीडी डिपार्टमेंट का कुसनरगा संजिनबगी थबक चथबा हौरी हाइना फोंदोरखे नौना सागलकोने नौना हंदते अखोय याम कलना इंजीनियरिंग जो कंट्रोल तौबनिना दाम मक्ति हुजि कायद्रे दाम ददि काइमता असोइबा अमता याउद्रे दु साइड विंग जी मरुइना दाम जी लेदा अखोय उवा मयाम पंजलगा फता हौदि मयाम पंजनबदुना रिवर बल तौसंगरा कांदा इसिंग जे हाइदोकम लेदना साइड विंग प्रोटेक्शन जी अखोय नमगायन चपनी कालीमाई मंदिर की मायोकनबा या स्कूल रेंज की रिटर्निंग वॉल की मफम कयादसु इसिंग युरकपदगी मियामना मी पाइनरे या स्कूल मनाक्ता तोरबानदगी पाथोरकपा इसिंग मियामना मेनबगी थबक कन्ना चथरी रिटर्निंग वॉल असिदा इसिंग युरकलिबा असिना कायरकद्रा हाइबगी चिंगनबा मियामना फाउनरे इसिंग युरकपा असिना मरम ओइरगा सेक्शन थौरांग लौखटपा ओइना रिटर्निंग वॉल लोमदा चलंबा नेशनल हाईवे की सरुक खरा चथोक चसिंदा अथिंग थमख्रे अमरोंदा थोकचोम लेकाई अमदे सिंगजमई लेसांगथेम लेकाई की मपादसु इसिंगी इमाई वांखलकपदगी मियामना सेक्शन थौरांग लखनख्रे हौजिक अतेम ब्रेंट लोजरे साइजी टीएमटी बार से लेटेस्ट जर्मन टेक्नोलॉजी सिजनदुना स्टेट ऑफ आर्ट फैक्ट्री गुवाहाटीना पुथोकचबनी मसिगी बार से अहानब सुंदोकपा प्राइवेट ओइबना कोलिंग जादे टेकन दे मपांगल कली अमदी अमगा फाजिन बेहेली मसि अयाम्बा अचौबा गवर्नमेंट एजेंसी सिंगना एप्रूव तौरबा मखलगी टीएमटी बार ने साइजी टीएमटी बार Manipur Technical University is organizing the first summer school of the university from 5th June to 15 July 2017 at Takil Park. Subjects offered: Korean language, functional English, photography and Photoshop, project management, basic computer fundamentals, programming, physics, chemistry, mathematics. For details, please visit the website www.mtuonline.in. Delicious cookies from Likla Bakery. India की अहानबा नेशनल अवार्डी गवर्नमेंट ऑफ इंडिया न पीबा सिल्वर ड्यू मखल सुना लेजरे हाफ लीटर 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu baba Quick zone di Tatis College di. Mamal sumapong kuning chamane yo sumangaroy pista sa labanina. Ado sumatakta superlink footing gi offer na among pili city. Bas electric rang no sin bagom na iwati simbayar. Dudi sanagi mo yang na sinbayar dre. Break matungda mayam utaram nokchare. Ngarang nonglay nungsit yaw na sukiba kan banong na Kangpupi district ki oina su lafom kaya ising tumjin kibaga loinana. मफम कया दा चिंगनिंग खाइरे सपर मैना साइकल थोंग इसिंग ना चेंथख्रे हौजिकसु इम्फाल टुरेल की इमाई हेंगलकपदगी टुरेल तोरबान दा नकना लेबा युमसिंग साफगदबा मफम दा होंदोकनख्रे इम्फाल तमेंगलोंग लंबी की ट्विलांग एरिया दा चिंगनिंग खाइबदगी गाड़ी कया पंदुना लेरे सपर मैना मनाकी रिमपराव दा शक्तिमान अमा इसिंग ना चेंथख्रे साइटू सब डिवीजन की मनुंग चन्ना नेशनल हाईवे दगी किलोमीटर मंगारोम चंगचिलगा लेबा मोडबुंग अमसुंग खोंगजांग खुलगी फाउनबा थोंग इसिंग ना चेंथख्रे सालपोट खुल मनाक्ता साबा सपर मैना साइकल थोंग जेखाइरकपदगी मियाम लांथोक लांचिन तौहंदनबा थिंजिनख्रे
PWD Sadar Hills ki Assistant Engineer N Sarachandrana Fongdorpada Thong asigi base Jakairakpa Maramna Lantok Lanchin Torpada Kudong Chingai Oirapadagi Police da Tingjinna Bakun Krihari Cycle Subdivision ki Manung Chanalai ba Khong Hong Amasung Lower Kalapahar gi Mafam Kaya Ising Thumjin Kre United Welfare Committee KSO Cycle Khong Hom Area Youth Development Union na Ising Thumjin Kiba Lofam Singyang Kre UWC ki General Secretary Tonglen Khongsaina area asigi ichawna awaban nanglaba miyam gi mateng pangbinaba government ki pungning sungshile Kot ki khubjang haiba amagi pedifil ni aduga makhada su chalzang gi khunda su amang ta kaya marum thoi aduna government side gi masgumba tingbang ba yaba relief kare karino kargumba moi gi lobukta amang ta thoi basingse development ama kargumba masida mating pangnaba aina ISTV thongda ningsingjaba ngarang sitkiba akan ba nonglai nuksitna nungba kendra gi manung chana leiba yum kai kaya amang ta thokre hari nungrai part 1 jayang teki yum kaya humdokre nungrai khulgi ekar kunthrarom da thaba lafu nonglai nuksit aduna amang ta thokan kre masina lupa lak kunlongi lafoi pambi mangan kre nungrai part 2 da leiba kaibong primary school gi building humdokre Khulgi pastor G Panmaina government na amang ta thokraba khunja singgi mateng pangbi haire khara khun sigi yum lapoi lau leina ateka mang thokre sigumba khun mayam si laifam chafam khangdaba yam awaba taba lam sida mafam sida karigumba sarkar na mateng tawba jardi tawbiu hana hajamne khun sigi income si akhoi ge maru oibdi laphoi ni laphoi na ayam ba oina akhoi ge income tawi sahi ma da kaung lak ke sahi ma da khun tumla nifu muki income si 40 lakh gumma hisab tumla Uripok Basaspati Lekai dagi Soram Laki Pyari amasung machanupi Monica mihathina halambada senabasing putoktuna matik saba cherak piu haina tongan ba luki luchingbi amasung Uripok ki miyamna Chief Minister N Biren unaduna takshin kre tamthiba miharasigi matangda Uripok maikegi club Mairapaibi amuko UCM CCSK amkil yauna lup kaya marum pulaga People Action Committee kauba ama semduna Chief Minister unanaba thomjilake miyamadu Manipur Police na nupi lal mapada thatke tongan ba luki lucingba sing khangat laga Chief Minister ga unahan ke amkilgi President PS Sakina handaki mama machagi miharasi thamoi sokna nungaite miharas da chenaba sing government na thuba matamda putoktuna matiksa bacherak pigadabani haike hatok piramba thongdok ase aikoi luk puding manga leikai gi jesi CMA khole aduna masi yamna minung siada ba yaw da ba sanga na chaloi da bolam cha sajat lama sat pa se aikoi na thamoi sokna nungai jadi mihat pasi athuwa matam da puthoga pharsi tawdana hal haudraga di matung da so mohna thoglak khine ba duna matung da thoglak tana bagi damakta mi haliba mi sing se asengna khangdoga pharsi tawra hatpi usini Manipur State Commission for Women gi Chairperson Dr. K. Sobitana Luchingba Commission gi kangbu amana ngasi Laki Pyari amasung ma ki masanupi Monica lekhidaba thaudoka mari leinana Uripok Basaspati Lekai da leiba yumda chatuna yengsinkre thaudoga sibu Chairperson na kana yaningdaba phungdupaga loinana maraleba sing puthokna ba honabada civil society police government amasung JC khusamnaduna chatminaba mathoktai nupi masa sing amasung miyai chalaklaba nupi sing masana masabu ngakthok chananaba mass awareness program athuba matamda pakthuklagani case asigi status report mari leinaba authority dagi kauragani haike mama masagi miharasibu Manipur People's Party Chanura Lamchinglen kanglei pakna kana yaningdaba phungnukle maraleba mi sing putoktuna akan bacherak pinanaba konaminasi haire Moreda sakangaba singna arambam santi kaugi nupi ama nongmaina kaptuna halamba thawong yaningdaba phungduktuna tongan balup singi mifam kapta pangthokre Northeast Dialogue Forum Ward United NGO Missions Manipur NLF YFPIs Arga Pamkiba mifamda Kohargi Chairman Fulindro Konsam Human Right Alert ki Executive Director Bablu Lotongbam Ward ki Secretary M Sobita United NGO Missions Manipur ki Convener S Radha Pyari Ibam ki President T Ren Susargya ke M Sobitana handak nupi singda chatharakli ba mihat mipun mamanga manadaba mongda chatharakli ba si section batangai fade handak ki santi gi mihat asisu lup singna yaningde maraleba mi sing government na puthokadabani haike
Union Minister of State Health and Family Welfare Anupriya Patel na ngasi RIMS da satuna RIMS ki hauzik thengnari ba kudong sadaba singi matangda punna khananai na kre RIMS ki Director RK Dinesh amadi tongan ba department singi makok thongba Dr. Singyauna khananai na kiba aduda Director gi Maikai dagi ingcholi singam ka chamapal humudani thoidagi hauzik fawada RIMS na oiriba phibam sing PowerPoint piduna khangan ke Mamang sahida RIMS ki damak center dagi lupa crore chani yangkai mapan piramba adu konadaba dagi crore chamni pibina ba demand tawada hana piramba adu dagi kakthana crore chamam marfudra khak pira I haina paudong ki bagal loinana piragliba paisa asina RIMS ki phibam phagat hanana ba honabada awaba kaya mayuknari haiba wafam amadi hauzik RIMS da sijinari ba tongan ba department singda sijinari ba machine sing asi sahi tara manga dagina kun phawa sijinaraba ngaktani haiba wafam thamke Tungda RIMS ki authority ki Maikai dagi thamnakli ba wafam sing adu taraba matungda Union Minister of State Anupriya na RIMS ki hauzik thengnari ba kudong sadaba sing asi kokhanana ba ministry da pukatlaga khanaragani lagliba November thada mahak amuk laktuna makhatana awara passing yengsilagani haina phongdukhe We will continue to come and we will continue to push the issues that you've raised. Few of the issues which were raised during Mr. Pulaski's visit have also been taken up by the ministry, and I will in fact talk to the director separately about what the progress is, or maybe he's already aware. So today also, the kind of issues you've brought to my notice, I'm going to be taking them back. We'll discuss in the ministry, and believe us, we believe in Act East, not just Look East. We believe in Act East, and that is why we want to improve, strengthen and empower the northeastern states, and particularly from the ministry's point of view, we want to empower this very important institute, because I understand it's not just catering to the 28 lakhs population of Manipur. Government school singda mahi tamliba mahiroi singi imung manungi khudong sadaba kaya government school singda tamliba mahiroi singi akhanaba lemna coaching ama athuba matamda hangduk lagani haina Youth for Change Manipur na phongdukle Manipur Press Club ta pangthokpa paugi mifam amada lubasigi General Secretary L Suresna Class 1 dagi 12 fawbagi mahiroi singda lemna coaching pibaga loinana private school singi oina fee gi saruk ahum thokpagi amakak lawgani lubasina mahusagi phibam kannanabagi damak June tha asida u chara kaya barumsu paksana thagani hare Sahi asigi Mars kunda Kaksing Police Station gi manung chana laiba irengbam Hawai Rau Laipung Laikai dagi Laitonjam Sanalembi Kaubi Nubi Macha ama mayunga ilap laplandana laiba pukri amada siraga lairamba thaudokta chenabani haiba mioi Kaksing Police na phagalaba matung court ta putholaga nimit taranigi police remand lokre Thaudok January ba miyo asigi maming moyang them chawba sahi kuntra taret apokpa achau langathel ingkhol nung laikai dagini ngarang Kaksing gi SDPO amasung commando gi apunba kangbu amana Imphal West District ki manung chana laiba uchiwa awang laikai dagi phagat khibani ngasi CGM Thawbal da putoklaba matung June 8 fawba nimit tarani gi police custody lokhibani Ipakna Manipur da hausi Juar Mela na chingbasing hayeng dagi Manipur gi mafam amatada pangthokpa yararoi hari Sangsilagriba khongjang asigi saruka ma oina ngasi thangal kaithel amadi thangal kaithel da yolamba hausi maru amadi hausi gi ticket sing phagatuna waingum lekai lairembi manakta mai thaduna mangan kre Ipaki General Secretary Wahengam Santa Maitai na phongdokhibada lamdam asida hausi amadi Juar Mela tawbasing mamang dagi thingduna lakhibani Lanai Club Sangstan singna Fund Drive ki namada hausi amadi Juar Mela sing tawribasi atopa pambai ama tawbiduna fund tanbiu hayeng dagi di Manipur gi mafam pumnamakta hausi tawba amadi Juar Mela tawba thinglagani haike I think amari la development gi ming hausi tawbi ke da punama hayeng haiba numisidagi hausi ga mari leina ba amata tawbidana ba ningsingjari Sahi kundagi kunmanga fawba Education Department ta adokta thabak tawraklaba oja chamri kuntra taruk athuba matamda regular tanbiu hari Manipur Press Club ta pangthokpa paugi mifam amada Education S Department verify ad hoc until further order Employee Union gi President T.I. Surasna kuina wazaraklaba oja singi yenglaga government na regular tabagi order thopiu natrabadi oja singna khongjang jangsilagani hari only for you to cut narrowing equity regulation process to cabinet pass to aduga atay mo na namjalaga thamlasa aikoi edo tathabak tawjariba aikoi udasina yamna chinna lobuga doina condemn tawi
इंसोल लिसिंगनि तरा तरुकता थंबालनु मार्केट ता पांथोकिबा किहोम फेस्टिवल दा उंखनागिबा थौदोक अमगा मरी लेनना एस लोकेसना दीपक कौबा अमदा सिरिबा मरालसी युमफम यावदबनि हाइदि ngasi manipur press club ta pangthokpa pawgi mifam amada bright youth organization gi general secretary L Devendrana miyam gi thabak tawriba mi amada asigumba maral amukhana sibiganu haide Kuyathongdagi Kangzabi Lerak Masil Phawba Nagamapalgi lambi asi matam kuina semjin bidabadagi aso opanamadi misi mina yaure government na lambel paktokani haina yum kai sidokraba matung yum khara cheta horiba si athuba matam da lokthok piduna lambi paktok piro mari leinaba authority na jun tha phawbagi manungda thabak oina pangthoktrabadi miyamna akan makongjang sangsilagani haina Nagamapal phawai sangam leikai apunba maira paibi maruki cherol amana hairi Thasgi tang kunithoida More Ward number 3 da laiba Aramam Santi Mapureba Ibobi More Ward number 3 da laiba nupiasi masakhangdaba motorcycle da lakpa mi anina More Ward number 4 da nongmena kaptuna hatok lamba thawong adu karamna thokibano haibagi matangda Human Right Alert ke Executive Director Bablu Loitongbam amadi Ivamgi President Renu Yauna ngarang laikhidraba Santi gi yumda chatuna misiasi ki matangda punna unaduna wari watai sakre Human Right Alert ki Executive Director Bablu Loitongbamna phongdorakpada misiasi Assam Rifles ki kutyawbagi chingnaba lei haina phongduke Pripak Progressive Sem Kiba Numit Hayeng Jun Gitang Ama Asida Lubasigi Tares Suba Numit Kamari Lenana Lub Asina Weshagi Wakalol Pandam Manaba Yawol Singh Amasung Yawol Ihobu Mateng Pangliba Iresa Kudingmakpu Ikai Kumnaba Ulakle Lubasigi Chairman L Paliba M na Thadorok Pacherol Amana Makatana Phongdorakpada Sahili Sang Sitna Tangdu Letaba Phangraba Iresa Singna Malemgi Honglakliba Globalization Amadi Anti-Globalization Gi Safu Asidagi Missing Yamjadraba Ngaklo Leitraba Iresa Singi Tungi Mirolda Oirakadaba Pibam Singh Khangminasi Hari USA su hauziti masagi potok sijinagadabani USA first haiba kholawga loinana economics nationalism gi paringda mayol pikre India manungda di globalization gi mawong matau ga chap manana India government na socio economy amadi cultural hegemony gi lalongna apikpa furup singi senate lon chanakang lon lainung laisol yellow mi gi lengak lon singbu muthatna bathawong kaya satharakli Missing Yamdraba Kanglisa Singi Protection Ojanaba Kanglo Ama Fawba Leitriba Pibamasida Railway, Asian Highway, Cultural University, Sports University, Film and Television Institution Amadi Development Key Project Singna Pirakadori Bat Chaitheng Kaya Adu Mangjongana Uminhausi Hadi Serola Sinamaka Taraduna, Sakala Balaiba Kayana, Kashmir gi problem, Wakaina Bamating Pangzagi Hyderabad Fawba, Bharat Sarkarna, Taramna Ngasi Fawba Lowi Dribani. Senzao Paiba Singna control Tauriba India gi media amasung Bollywood ki Kutangda, Kangaunaraba India Miyam gi Wakal Miyeng, Honganaba TV program kaya utli, entertainment program kaya leptana sathari, ngasi di Iramdam Kanglai Park Manipur da su Hindi film gi Mawong Matogumna, Matam Lianbagi Mawong da film Puthoknare, social problems singi maru oiba haulpham yaudre, University of Culture, Manipur State Film and Television Institute linkatle. Iramdamgi art and culture bu yokat pirani thabak pirani haina nakal amaromda harau hale amaromda India gi culture war gi maru ba thodang loriba Bollywood ki acting film making amadi phatraba khunagi mangngai oiraba Indian culture ga sagonaraklaba machak kayadi hairiba institution ani asigi khutangda pusilaktuna apikpa furuki mausadagi loina jaraklaba culture amadi tradition singdi mulaklani hairi Handak Barak Spring Festival Haudopada Lebaki Luchingba Amana Naga issue asi ikai khumnai punna hingminasi haiba wafam asi thagatingai ni adubu Naga issue leramdrabadi North East India da mi lei haiba fawba khangamloi haibasi furup kharagi luchingba sing penjanaba khara henjinba wangang mali Lamdama songi ipa ipu singna British ki mayokta haukiba lansing British ka yanache inakiba British laktringai dagi yumlo nariba inthok panba lebak singa lainarakpa mari sing adudagi tayo naba oina thokani ngaihak ki oiba kudong saba yenglaga lebak ki luchingba oiba singna phongdok nariba wafam singse matamga sanadre masidi miyambu thaja hanba ngamdrabani miyambu samamna halu haiba political leader singi wakalol adumak oirakte iramdamgi sahi sanglaba puwaribu ikai kumnabiu masigi damakta Saktok Sabasu Pawiu Hade. Pripak Progi members in Miamda Soikilan Kiba Yaurabasu, Nakbina Bacherola Sina Hadake. Hausamukana ten Babent Logere. Bhai Gurudas Group of Institutions Sangarur Punjab na students Kudima ki imagination ki path discover Taubogi Mathakta knowledge ki importance Matik Chan apiri Bamapamni. Education Piba Khatang Natana Hayengi Yumbiro Putokwa Institute ni.
beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolib syrup amasung capsule. Irudio Coaching Institute, Tesampa to Tomlekai behind Bhaigo Hotel. Admission opens for Class 11 Science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Irudio Coaching Institute, Tesampa to Tomlekai behind Bhaigo Hotel. Contact number 8131025634. Break matung da miyang bom kana taram nokchere. Thawbal District Police ki SP gi miyang makhada nga Sililong Police ki SDPO amadi OCMD Rias na luchingba police kangbu amana Lilong Police Station gi gate ki Imphal More lambi da lakpa gari sing check tawada Lilong Bazar rom dagi lakpa Tata Lenin register number MN05A4 737 da check tawada airbag ani yawrum badagi chingaduna yengbada aina yadaba kon kor syrup bottle chahum nifunipan yarum batagi gari adubu thaurakpa driver MD Samir Hussain sahi kuntaret apopo lekidraba MD Sanayai Sora Karanchi dagi Miyasi Fare haina ngasi Lilong Police Station da pamusinga unaba amada Lilong Police ki OC MD Rias na pamusinga phongdukre magna makhata na phongdurakpada pharaba driver MD Sanayai da wahong pahong chathabada aina yadaba kon kor syrup bottle sing adu MD Tomba Yaripok haitoi pokpi da leiba mi asina Guwahati dagi pirakpani kon kor syrup sing adu MD Firoz Koba Lilong Haurebi Makale kai da leiba mi amada sinana bani hari makhata na police na case ama lokatuna tijinbagi thabak chathari haina phongdurakhe signal gai detail to robuda ikoi ania daba ikoi syrup sahungwa nifunipan ka hojiki driver se corona ikoi detail to phaba ngole. All Manipur Quest Staff Union gi makhada leiriba staff chani marfu manga matam ga chanaba mawongda thagi tolop hengatuna MSPDCL gi employee oina regular tahalu haiba dabida ngasi Kumalampak leiba IED4 gi office mamangda wakani fam chatakre Union gi General Secretary K Swades Kumana employee singi demand asiga mari leinana wakat cherol Chief Minister amadi mari leinaba singda piduna khan krabasu ngasi fawba asengba ama khangalaktabadagi wakat khongjang ngasi sangshinbani haire tubiu haibani aikhoina regulation tanjariba si aikhoi mamang da pendaba mayam leibadudagi aikhoin thabakna ka hena suraga tulobna phangdaba mayam jina yam hau hau la number 2 noida thoklei mayam jate karimba dagi natteba aikhoina thabak suri chi aikoi sen khatang oju phangnaba neba sen phangnaba sujariba thabak si aikhoina phangniba paisa tulob dudi sundagi thamagi aikhoida bibiri se lupa lising mari ga samapan marfu khaktaneba. Union Textile Minister of State Ajay Tamatana ngase top dosra handloom cluster da chatuna fisabe singi fibam yangsinkre National Health Mission amasung National Vector-Borne Disease Control Program gi makhada District Health Society Thawal amasung NVBDCP Thawal na sinduna National Dengue Day gi palan thoram ngasi Khongjom Bazar Community Hall da pangthokre thoramadu da Langathel Jilla Parishad ki member S Budisandra Thawal gi Chief Medical Officer Dr. N Janta Kumar yauna marilenaba official singa sarugya ke Dr. Y Romaji Devina Dengue hariba kang na sandokpa leina asi ngakthoknaba marilenaba official singna lokalakpa thabak thoram singda miyamna sumating pangbiu haike wangang kiba singna phongdokna kibada asigumba kanaraba makhalgi awareness program asida mapung phana miyamna saruk yadaba asi laibak thibani akhangai singna hariba wafam sing miyamna ningthina inbigadabani dengue yauna tongan tongan ba leina makhal sing lamdam asida gi muthatnaba khonabada na singi chawraba thodang lei haiba wafam sing phongdokna khe CBS in a low but chahi asigi class 12 ki exam da Manipur gi oina Slopeland Public School Khongjom gi mahiroi nongaithem Manos Meteina makok oide hari school asida ngase pangthopa pau gi mifam amada principal L Babulina
CBSC gi class 12 ki science stream da Manos Maitena chada mark mafudani thoi daspik mari phangduna Manipur gi oina makok oirakpani school asina Manipur gi oina makok thonglak pak ngamlak pasi oza sing mahire gi ahalamal amadi school asibu phanana ba khaliba singi pumnamaki mapalani haike Manipur gi oina topper oirakpa nongmai them Manosna maki mahai masing Delhi University da physics staff makha tamthaduna civil service exam thanana ba pandam thamle amaramda India gi oina niti ayopna khwaidagi phaba school chamanga khangatpada Slopland public school su yawraktuna lupa lakh kun gi mateng pirakle selfam masigi manungda lupa lakh tarana atal tinkering laboratory ama hangdokpaga loinana lupa lakh tarana maintenance tongnabani laboratory asi chumnagi science laboratory natte robotics science and technology oiba anobu makhalgi laboratory amani tha aniromgi mamangda pirakiba selfam aduna lab asi hangdoktuna mahiroi singda kanaba pire hari ing solution tara mangagi isauna sokhan khraba miyam gi tengbang gi selfam pibagi matangda ising thumdaba mafamda sel piba yaroi haina ngasi kumbi kendra gi manung chanba napetta borayangbi gram panchayat ki miyoi kyana khongchat amachat khre khongchat aduna relief ki selfam pinana bagi miyoi chamagi order si hando u borayangbi gram panchayat ta ising thumnaga ward amakakta da paisa phangba yaroi haiba pleka sajinake NAPET Development Organization के Secretary Yumnam Ojit Maitena ising isawadu gi relief ki selfam borayangbi gram panchayat ki oina miyoi chama ahanba phase ki oina order thokliba si chanaba yaroi ising thumdaba mafamda paisa pinaba order thokpa si yaningde thawong asi mari leinaba DC amadi Chief Minister na miyeng changbiduna awaba tarba singda relief ki selfam phangan biu haike miyeng changbiduna awaba tarba praja singda brahmi GP da punna phangan biu aduga Hanogokta sen phangla koi awaba tara prajasina yenglo lebigi phibam tarakle masida koi chaina mayam dai basi kon bina thumutamda apamai lene ba DC authority ke tana biraga order thok biraga awaba tara prajasina sen phangan biu brahmi GP da koi punna phamina bi pantama se koi thamdra ngasi le sinjabani ngasi jiri bamgi ucha tholda leiba phamung yangkhai leiba hospital da thomjinduna pot chaising sekhai gre hospital asigi leifam thokpa machak mathum amadi doctor nursing thambiduna chap saba hospital ama ohenbiu community health center da thamlamba amanba machak mathum singna hospital asi chalaiba yaroi athuba matam da tangai fadaba polam sing amasung doctor sing thamgadabani haire hospital gi ne haiba kari gumba leiriba building sina tana kari hospital gi da karam mapot mati pirak tana lei khabage leiragadi hekta haibiu hospital gi ne haiba ma ekho hospital gi oiba asing gai pirabne haiba photo kadai de leige haujuk sanabagi pau lobirase ngasigi sanabagi pauda taekwondo Jaipur da pangthoki ba ahumlak suba Bhagavan Mahabir Open National Taekwondo Championship ta gold medal lawkhrabi takhelambam Bagashri ngasi miyamna harauta yamna okre Bagashri Brighter Academy New Chekonda class 3 tamnibi mahiroini mamangda su tongan ba championship ta medal kaya lawkhrabani September ki tang 16 October ki tang 2 fawba Russia da pangthogadoriba Taramalak suba Senior World Wushu Championship ta saruk yagadaba Bisnupur District Wushu Association dagi haukiba sanaroi marisu saruk yagadore makoina championship asida saruk yaba chatkadoriba asigidamak Bisnupur District Wushu Association na nungaiba phongdurukle makatana sanabagi pau buening thongjamdagi phangbigani Impal West District Amateur Boxing Association na punna point marfutara phangduna Star 11 Boxing Championship ki overall team champion oikre Manipur Amateur Boxing Association sinduna tha sigi tang kuntaruk tigi Manipur Police Sports Club amadi district taragi nupa amadi nupi boxers ani hutara tarugna saruk yaduna Khumal Lampak Sports Complex ki boxing arena da satharakhiba nupa amadi nupi gi Star 11 Boxing Championship ngasi loisan khre pangthokiba championship asigi ngasi aroiba numit ki KG humfugi junior women's lightweight ki pangthokibada Thawal gi S Devika Rani na Sursanpur gi S Benia Kombu maitiba pikhe KG humfumari gi junior women's light welterweight aroiba bot ki pangthokibada Sursanpur gi Sonia Bomjan na Bisnupur gi L Puja bu maitiba pikhe KG Nipunipal gi junior women's ki pangthokibada Bisnupur gi Grace Yumnam na Sursanpur gi KS Bidya Rani bu maitiba pikhe KG Yakhaima thogi junior
Women's Lightweight Board की फाइनल दा इम्फाल ईस्ट की एन विद्यापतिना सेनापति की ग्रेड्स सिंहैलमबु माइथीबु पिखे केजी यांखैनिथोय की सीनियर मेंस फ्लाइटवेट बोर्ड की पांथोक की बदा मणिपुर पुलिस स्पोर्ट्स क्लब की ओइनाम इनाउना थौबाल की डेनियल वाइखोंबु माइथीबु पिखे केजी हुंपु की सीनियर मेंस लाइटवेट बोर्ड की पांथोक की बदा इम्फाल वेस्ट की वाई प्रियो मैतेना बिष्णुपुर की ओ ब्रंडनबु माइथीबु पिखे केजी यांखैमथु की सीनियर वुमेन्स फ्लाइटवेट बोर्ड की पांथोक की बदा इम्फाल वेस्ट की आइस महेदेवीना सुरसानपुर की सेट्रो जुलिया कोंबु माइथीबु पिखे केजी हुंपु मरी की जूनियर मेंस लाइट वाटर वेट बोर्ड की पांथोक की बदा थौबाल की एल रोनाल्ड खुमन्ना इम्फाल वेस्ट की एम ईश्वरसानबु माइथीबु पिखे केजी निपुनिपाल की सब जूनियर वुमेन्स बोर्ड की फाइनल दा बिष्णुपुर की एनजी रिमाना इम्फाल वेस्ट की टीआईएस इलिजाबु माइथीबु पिखे केजी यांखैथर की सब जूनियर मेंस बोर्ड की पांथोक की बदा थौबाल की अकोइजम नाउटोन मैतेना इम्फाल वेस्ट की एस रेवाल्डोबु माइथीबु पिखे केजी यांखैमरी की सीनियर वुमेन्स की बोर्ड की फाइनल दा इम्फाल वेस्ट की टीआईएस याइसना सनुना थौबाल की एस रेबिकाबु माइथीबु पिखे केजी निपुनिपाल की सीनियर मेंस की बोर्ड की फाइनल दा इम्फाल वेस्ट के आइस पॉलिन कुमारना बिष्णुपुर की एस सुरेश मैतीबु माइथीबु पिखे पांथोकिबा चैंपियनशिप असिदा इम्फाल ईस्ट की एम रोमाजिना बागी बेस्ट बॉक्सर की मना फंखी बेस्ट लूजर ना बिष्णुपुर की ओ ब्रंडन ना टाखे नुपी की बेस्ट बॉक्सर ना इम्फाल ईस्ट की ई जस्मिन अमदी बेस्ट लूजर ना सेनापति की ग्रेस सिंहैलम ना ताखरे इम्फाल वेस्ट डिस्ट्रिक्ट एमएसआर बॉक्सिंग एसोसिएशन ना गोल्ड कुनिथोय सिल्वर तरा ब्रोंज मापल पुन्न मेडल निफुमाथोय फंगदुना अहानबा पोजीशन ताखे बिष्णुपुरना गोल्ड तरा मरी सिल्वर तरुक ब्रोंज तरा माथोय अमदी पुन्न मेडल कुंथ्रा माथोय फंगदुना निसुबा इम्फाल ईस्ट डिस्ट्रिक्ट एमएसआर बॉक्सिंग एसोसिएशन ना गोल्ड मापल सिल्वर तरा माथोय ब्रोंज तरा मरी पुन्न मेडल कुंथ्रा मरी फंगदुना अहुम सुबा थौबाल डिस्ट्रिक्ट ना गोल्ड मापल सिल्वर तरा ब्रोंज तरा पुन्न मेडल कुमापन फंगदुना मरी सुबा उखरुना गोल्ड मरी सिल्वर मापल ब्रोंज तरा मंगा पुन्न मेडल कुनिपाल फंगदुना मंगा सुबा सुरसानपुरना गोल्ड मरी सिल्वर तरेट ब्रोंज निपाल पुन्न मेडल तरामापल फंगदुना तरुक सुबा कक्सिंगना गोल्ड अहुम सिल्वर तरेट ब्रोंज अहुम पुन्न मेडल तरामदोय फंगदुना तरी सुबा टेंगनोपलना गोल्ड अहुम अमदी ब्रोंज अमा पुन्न मेडल मरी फंगदुना निपाल सुबा मणिपुर पुलिस स्पोर्ट्स क्लबना गोल्ड अनि सिल्वर अनि पुन्न मेडल मरी फंगदुना मापल सुबा सेनापतिना गोल्ड अमा सिल्वर अनि ब्रोंज मंगा पुन्न मेडल निपाल फंगदुना तरा सुबा मदी कांगपोकपिना सिल्वर निपाल ब्रोंज मंगा पुन्न मेडल तरामदोय फंगदुना तरामाथोय सुबा पोजीशन ताखे बिष्णुपुर डिस्ट्रिक्ट एमएसआर बॉक्सिंग एसोसिएशन ना पुन्न पॉइंट हुंपुत्रा मापल फंगदुना ओवरऑल रनर्स अप ताखे इम्फाल ईस्ट डिस्ट्रिक्ट एमएसआर बॉक्सिंग एसोसिएशन ना पुन्न पॉइंट यांखै निपाल फंगदुना अहुम सुबा पोजीशन ताखे मणिपुर हरियाणा माइथीबु पिदुना कुनिथुई सुबा सीनियर वुमेन्स नेशनल फुटबॉल चैंपियनशिप की सेमीफाइनल संख्रे ऑल इंडिया फुटबॉल फेडरेशन सिंधुना थासिगी तांग 15 की टीम कुंथ्राना ग्रुप निपाल थोना खाइदोक्तुना पंजाब की बागवाड़ा चथरिबा कुनिथुई सुबा सीनियर वुमेन्स नेशनल फुटबॉल चैंपियनशिप की ngasi सानखिबा मणिपुर की अहुम सुबा अरोइबा क्वार्टर फाइनल मैच ता हरियाणा बु गोल मापल सिनोदा माइथीबु पिदुना सेमीफाइनल संखिबने मणिपुर की माइपाखिबगी गोल सिंगदु एनजी बालाना मैच की तरा निपाल सुबा कुंथ्रा मरी सुबा निफु सुबा मरीफुहुमदोय सुबा मिनिट गोल मरी चनखी दांगमई ग्रेसना मैच की हुंपुतरुक सुबा मदी हुंपुतरे सुबा मिनिट गोल अनि आई प्रामेश्वरीना मैच की कुंथ्रानिथोय सुबा मदी मरीफुतरे सुबा मिनिट गोल अनि चनखी अतोपा गोल अदुना काश्मीनाना मैच की हुंपुतरा मापल सुबा मिनिट चनखिबनी ऑल मणिपुर फुटबॉल एसोसिएशन सिंधुना हौजी खोमलंपाक आर्टिफिशियल टफ ग्राउंड चथरिबा था अहुम की ओइबा ग्रासरूट फुटबॉल डेवलपमेंट प्रोग्राम दा सेंदाल लंबी मानबा मोंगदा मसक खंगदबसिंगना ग्राउंड मंगदा संखिंदुना कैमेरा कापा मदी फुटबॉल सानसिनबा असिना प्रोग्राम असि मसक थिले हाइना नेटवर्क असिना था सिगी टांग कुमापल की मणिपुरी पाउदा यावखिबगी मतंगदा अंगांसिंग असिबु तंबी तापिरिबा एनआईएस फुटबॉल कोच टीएस तोमना सेंदाल लंबी ओइनबा वीडियो कैमेरा सिंग कापखिबा नते ग्राउंड मनुंगदा संग याबगी अयाबो लहौदबगी असोइबा सिंग नेटवर्क असिदा महक मसाना सेंगदोरकले मतंदा तौगिबा प्रोग्राम दुदा एसटीवी प्रोग्राम की हाईलाइट तौगिबा मिसअंडरस्टैंडिंग खरले लेखरा मदुगी मिसअंडरस्टैंडिंग साइ फुल्ली एजुकेशन प्रोग्राम की लाउलिबा कैमरा की टीम सिंगदो रिसर्च पर्सन ओइना गाइडलाइन तौरगा लापरे अदुदा मसिदा लाइसी लालंबी की नते मसाइ फुल्ली एजुकेशन प्रोग्राम तौरगा लापने थागचरी मखा ताबा पाउदा ngasi नोमगी ओइबा इंगसागी पाउ ngasi oikiba ingasagi pauda ICAR lamphel patgi pepa paugi matungina ngasi gi khwaidigi sakiba celsius degree 15.3
ingba Celsius degree 22.0 Nuksit yaw ising manil kisang ayukta sa damar putara humdoy nutilda sa damar putaret oike ngasigi nong suki bagisang yang kay matoy dasmik ani millimeter ni Hauzero pada maroi pa mukhana malem gi hidak mana sijinada ba numit thoram manipur da su pak san pangthok na kre July amadagi government hospital sing da test makal yang khai tare lem na tongna na bagi khudong sa phangal gani haina chief minister nong thom bire na phongdu kre amadi Dural kai ba yauna ising pathorok padagi Imphal East West Thawal amasung Kangpopi district ta miyam na ichaw gi awaba mayok na re Nasi gue ini dia, di bina pizza pau mutang selection jere, mieng tabir bersinggung muka hana kurum jere.